अहानबदा कुकी सिंगना लेंगाक सेमनबा वा खनगदरी नकल अनिमगना याबा लुसिंगबा हापनबा तक्सिनख्रे कुमजाइंग लिसिंग अनिगा कुनगहुमदगी मे हुमदगी हौदुना थोक्लिबि हिंसा यावबि रांगसिन स्टेरसिदा तंगदु लैतादबा फिबम अमा लाकपमदि सेइसगी फेब्रुवारीदगी प्रेसिडेंट रुल थमलक्तुना मियाम लेंगाक लेरक्तबदगी लेंगाक लेहननबा तोंगान तोंगान माइकई क्यादगी होनबा लेप्त्री तंगदु लैतादबा फिबमद लैरिबसि नेना ताबा फिबमद लेहनबगिदमक थासगी तराग मापनदा कांगपोकपिदा कुकी MLA मापनमदि कुकी फुरुकी लैरिबा सिविल सोसाइटी ऑर्गेनाइजेशन सिंगी म्यूटसिंगना सरुक यादुना मिफम पांगथोकलगने हारि हंदक स्टेरसिदा समित पात्र लकलंबा अदुदा कांगपोकपिदा सत्तुना कुकी MLA अमरि सिविल सोसाइटी ऑर्गेनाइजेशन सिंगी म्यूटसिंगा उनखिबनि उनबादुदा मैतेगी MLA अमसुंग Ming panduna Leingak Luchingba oina hapana maike animakna yanaba oigani haiba wafam Kuki MLA amadi CSO mihut samit patra da thamkheba wafam yamna thajaba yaba paw amana phongdokli nakana maromda media amaga masak maming takthokningdaba Kuki legislature amaga wari sanabada thasigi taraga mapanda phamgodoriba mifam asida Kuki MLA mapan amadi Kuki civil society organization CSO sing yawnaba thorang pinaba loiri hari me ahungi Laibak thiba thawdokta sokpadagi phibam sadana lairibe MLA Bungjagil Baltedi mifamadu yawb ngamloidabana maki nomini ama yawrubi yai haba wafam thamnakli sei ani helabi irang asi loisinduna Manipur tangdu loitaba phibam ama lakpaga loidana Manipur da miyamgi mihutna semba lenga ama lakpa haibasi Meitei su Kuki su animakna pami irang asina miyam yamna wahalle haba wafam kaya mahakna phongtokli irang asi lusinduna tangdu loitaba phibam ama lakpaga loidana miyamgi lenga ama lakhananaba yamna kano hotnari haba thamnaduna Kuki legislature sin hai April kunga humdoi disu kangpokpida MLA singa CSO singa mifam pangthoktuna wari sanakhiba lekre masagi khakta yenglaga khatnanaba sinmasu yawdaba nati khurau thanglakpa khudimak wari sanaraga khangdokminaba loinana wakhal taminaraga nena taba amadi tangdu leitaba phibam puraknaba Kuki MLA amadi Kuki CSO singi mifam asi pangthokadabani haiba wafam thamlakli mifam asi haukiba irai numita pangthoknaba thorang toramani dubu pangthokhidi haiba wafam thamladuna thasigi taraga nipana pangthoknaba su khanarurabani adubu organization amagi maruoiba ama leibana taraga mapana pangthoknaba matam lepani haiba wafam Kuki legislature sina makhatana phongdokli thajaba yaba pawgi lekhun singna phongdorakpagi matungina NBRN minister phamdagi resign tawkhibaga loinana Manipur president rule Leingak leikraba matung makatarakpada miyamgi lenga ama semnabigi wafam lakpada Meitei amadi Kuki animakta yaba amabu anobus minister oina hapnabigi apamba Kuki CSO singda lei hairi masina maram oiraga handak BJP North East coordinator Samit Patra na thasigi mangad Imphal laklamba dugi mathangi numit tang tarukta kangpokpida Kuki CSO singa unaduna wari sanakhibaduda CSO amagi Luchingba mana Meitei MLA amagi maming paladuna maku minister oiba oina haplabadi Meitei amasung Kuki animakta yaba oigani haba wafam Samit Patra da thamkhi haba wafam pawsna makhatari amaromdana Pakistan JK da akan mamongna bomb top kapsilakre government official piglibi nupi masa yawna manga siri Pakistan ngarang angan bada Jammu Kashmir gi Rajouri punsamasum Jammu district ki mafam kaya mukta akan mamongna bomb top kapsilakhi bagaloina JK government ki senior official ama amasum sahi ani khakta ngai ribi nupi masa ama yawna mioi manga sikhi bagaloina atopa kaya man asu apan thokre haina official sing phongtokri official sing gi matungina Pakistan kapsilakhi ba artillery shell ama Rajouri town da leiba maki official residence tasilakpadigi Rajouri gi district development officer Rajkumar Thapa amasung maki staff member ani aruba phim na sokhi makoi kudakta Rajouri government medical college ta pukhatki dubu Thapa di lekatna bangamdana sikhi haina makoi na phongdokli akan mamongna bomb top kapsilakpadigi punsta atopa miyoi ahum amasu sokpadigi hospital ma da pukhatkri haina phongdokladuna makoi naiki Rajouri gi Nausira sector local journalist ama soki Jammu city gi Rehari amasum Ropangar yauna Jammu gi residential area khara dasu artillery shells sing kapsalakudi gi miyoi kya so open na kiaina makoina phongdukli panmayawadi misam kungitaru khatkiba Pahalgam terror attack ki pakhumoina operation sindur gi makhada armed forces na Pakistan occupied Kashmir amasum Pakistan da leba terror target mapanda misal gi attack sing chatakibagi matungda India amasum Pakistan gi maktu umkhana be hengalakli amaromdana IAF ki plane kaiba madi Jai Shankar na lale haizabagi video aran bani PIB
India amasung Pakistan ungkhatnaringai Pakistan gi maikei Indian Air Force IAF ki plane kaibigi video ama thadorktuna attack sathanabada Pakistan IAF ki plane thugai de haina claim tawribadu aran bani haina India Leingak ki Press Information Bureau PIB gi fact check unit na phongdokre fact check unit asina hai khibada IAF ki plane kaibigi video du sahi sigi March thada Ambalad routine training exercise tawbada kai khiba IAF ki Jaguar aircraft adugi video naki PIB gi fact check unit na makhatana India gi External Affairs Minister S Jaisankar na lewa myam da lale haijabagi video ama thadораglibadu artificial intelligence na generate tawba Pakistan gi propaganda ni haikina su paus na makhatana phongdokli amaromdana Pakistan air station mari da landarakhi India na pakumpiki ngara numidang digi hona Pakistan operation Biyunan on Marsus haina mingthonduna India drone sizinaduna landarakpada Indian Air Force IAF ki Udhampur Pathankot Adampur amadi bustaliba station singda akai tu thoki haina center lengana phongdokhe masigi pakumoina India ki armed force singna Pakistan gi Rafiqui Marid Saglala Rahim Yarkhan Sukur amadi Suniyad precision strike sataki haidi India lengana phongdokiba matung in India gi precision strike sing si Pakistan ki military structure khakta target tawduna sataki bani haidi Indian Army ki Colonel Sophia Qureshi na phongdokibada India ki armed force sing housing su high alert laidi Pakistan ki maikei digi satharakpa action sing India na saru ayamba mai pak na counter tawri masigi mathakta Pakistan na social media ra satharakpa paula na sandokbigi misinformation campaign su India na mayukna na ba hotnari serak sida miyam na social media ki paw digi section bi wari wing commander Biomika Singana phongdokibada Pakistan India ki S460M da akai tu nangan ki haina phongdokiba wapam aran mani masida natan India ki Shirsha amadi Surargata liba airfield sing da akai tu thon hiba letia ki Foreign Secretary Bikram Misra na phongdu Pakistan na propaganda sandokna ba masin thi duna aran ma paw miyam yohona na bahot na ribasi Indian singi model hanthana bahot na banai ki amarom dana IMF bailout package India bo thadakidri Pakistan si asingba sakni bani asaudun OIC International Monetary Funds IMF na Pakistan US dollar billion 1.3 gi bailout package ngasi iyaba pi khibada India na yaning da phongdo poloina na asigumba phansing asi Pakistan na mamangai digi hauna ningthina sisina da ba masum terrorist singa mari leina ba thabak thoram sing sisinai haiduna bot thadakidri hairi IMF the India gi Executive Director Oriba Krishnamurthy na schedule gi magoina tha taruk ki mamang India na recall to kibani machina maram oirga IMF na Pakistan gi bailout package pi basida India gi voting representative laikhidi laiba ani gi luraba tanja sida IMF the India gi voting representative laikhida basi India na nuai taba phongdo pagaloina na handak Pakistan na IMF the gi asawa package lauthana ba takshilakhi basi karigi no haiba wohang tokhi haidi bot tha da bungam khidrabasu India na IMF ki program singi maru eba record singbu Pakistan na puthok pungam da ba amadi mamang di hauna IMF na Pakistan asiguba senthang kya pithaduna lakpada hauju phau program singa si mai pakhi bigi khudam udri ba karigino masi IMF ki program singa du designing thina tawda bigi rana tragana Pakistan na program singa si da mai onsin bigi muhutta terror activity da mai onsin duna leibigi rangki India na makhatana IMF ki fund singa si Pakistan na sogatpa cross border terrorism da lan siznara kadra haibigi mi pai ba pui Pakistan military na salaiba business kya lairi heba US ki report amadi IMF ki evaluation report yenglaga asigumba bailout package singa sina international donors singna khudong thingai ohelakku yai ki amaromda AIMIM gi sip asauden OIC na Pakistan si miyoiba khunai da threat oiba laiwa amani haidaduna malem gi asoba laibak singda Pakistan gi nuclear bomb singa si disarm tawna ba khongtang lakhut kadabane haina su phongdokre OIC na hai Osama bin Laden su Pakistan ki military area da phong leram kibani malem gi asoba lebak sing na Pakistan si fail state ni haiba sakhang bagaloina na IMF na US dollar billion amagi loan Pakistan na pithibasi aphaba oirak ningai leite pa wapam yawn phongdoki
Pakistan asi asingba sakni baleba mani hanadigi hauna IMF na singba global organization singi asoba sentang kya niduna lauraga aran mamongda sijinaduna lakibani handaksu Pakistan na takshinaduna sakni bigi mamongda phanpipi yu haina nirakpada USA Germany amadi Japan kamdauna yaribano haiba wafam yawna wafam kya phongdorakle haidi Manipur top channel gi Meitei gi maru oibi I pausing thamjari ahanbada lanjenaraglaba mairoi sing Delhi da leiba RP athawale gi head office sangjapam piduna thamri youth wing RPI India amadi Pakistan ani na sokna riba lalasina maram oiduna India gi border state sing oriba maru oine Jammu and Kashmir Rajasthan Gujarat Punjab amasum Chandigarh na singba mafam singda mai masing tamduna leramba Manipur gi mairoi singna Delhi da lakpada RP athawale gi taraga mathoi shabdajang rota leiba party office sangjapam piduna thamkhri hari hiram masiga mari leina RP athawale Manipur state Delhi youth wing na thadorakwa video release amana hairibdi lanjenaragba Manipur gi mairoi sing meso thanaujang gi miyeng makhar RP athawale gi head office ta sangjapam piduna thamri India amasum Pakistan leiba ani gi haujuk sokna riba lalasi da khanghaudana Pakistan amasum Kashmir leiba ani gi marka thokliba lalasi kanchilakpana maramoiduna border oriba state sing da leiba safaraktabadagi mahairoi kya sin thoknarakpani masida party asigi national secretary su oriba meso thanaujang gi miyem khada party asigi Manipur state Delhi youth wing na sinduna Manipur gi mahimasing tamduna leiruba mahairoi sing Kudak selaktuna Delhi Europe thengnagadaba khudongsadaba kya si yenglaga mateng tawnaba helpline number na singba piduna mangjongna khankiba leikrabani hariba helpline number sida ngarang hing athengwa phawbada puna mahiro yangkhairom pau phawraktuna Delhi tamna laknaba mahairoi singbu taram oktuna haujuk party gi office ta thamli haujuk phawbada Chandigarh Rajasthan Punjab amasung Gujarat mahai tamluraga leiruba Manipuri mahairoi sing halaktuna Delhi da yorokraba nupa singi oina party sing office ta thamli aduga nupi mahairoi singi oina PG kya hangduna thamli makhata na mahairoi kya amasu lambi da leidi haiba pau phawrakli makhoi sing asina Delhi da leiba matamda khudong sadaba matam ayuknadanaba party asigi youth wing na angamba thakta hotnagani hainasu makna makhataki amaromdana Myanmar border mayadigi miyueni khulai kyaga kodana fokat pangamadana tana pambaina Luchingba UNLF ki lanmi ani supari miyueni na ain kaina pudunu lakpa nongmai ohum IED taruk yawna khulai kya security force satharakpa search operation fokat pangamkhri adumainama khulai sing pudunu lakiba miyueni di nanthokuna sienkhri hari police ki pawsin hai Ngang security force ki kangmuna tengno Paul police station na konba Indo-Myanmar border pillar number 75 mayada search operation sa thabada singnaningai oiba mong miyo ani lakpo ikhi miyo ani do lep na bakhangan bada makhoi ani na puduno lakpa khaw hondok lam laga asongbu umang na sinki kudak security force ki kangmuna search operation sa thaba matamda miyo ani do fokat mangki aduba miyo ani duna hondok lam ki ba khaw singadu sek tawba matamda khulai kya yoro mathina ki hadi Khulai singa dudi AK-56 rifle ama magazine ama inches rifle ama magazine ani carbine ama magazine ama IED taruk hand grenade ani 5.56 ammunition samago humdraga mathoi 7.62 ammunition kuntrani hari amarom nangarang security force ki kamuna sekmai police station ki manung sanba sekmai awang laikai digi RPF PLA gi lanmi ama phari hari pharba miwedu Khabam lamkhai gi moirang them Suras Meitei allies amujau se kuntraga mathui kawi mangondagi mobile handset ama Aadhaar card ama lupa sahum yauba wallet ama fogat ki hari amoromna matam ikan kanadana pambaina Luchingba UNLF ki lanmi ani ama su uripok khosnam laikai de leiba Central Dental Clinic manak gi phagat pangam le hari pharaba mioi singa dudi kwa kaithel akham laikai gi khetre mayum Balis allies lamyan masei kun amasung Napet pali maning laikai digi pebam zit singa sei kun gatarungi makhoi ani school government official amadi general public tegi sel khaibda mapungoina sene haiba khamngamli makhoi digi mobile handset manga four wheeler ama Aadhaar card ama lupa sani yang khayawba wallet ama fukal hari Seraksida Manipur police na satharakiba akhanaba drive ta huran kiba madi namduna lakhiba gari taru tha sigi nipana fokat pangam kiba loinana gari samaga taraga nipana niyam kaina naplamba tinted Glassing lapthokre hari targeting NEET 2026 Bio 360 NEET Success Center gi Biology Foundation regular course lakli batang kunga taruk tha manga English ngani ga kunga manga digi haujaragani facilities khara palabada regular test series amasu mock test series printed NCERT based study materials atopa uja singa manadaba mawngda base amada
सात्र 95 खक लौजगनी स्टूडेंट की लेवल खंगना तकपी तंबीरिबा सेंटर नि हेना नुंगारिबा मन एफोर्डेबल फी ओइजबगा लोइनना फुल कोर्स फी द लुपा लिसिंग 10 का तरुक खक्तनी इंस्टॉलमेंट 60 दा पीबगी खुदोंग साबसु पिजरी अकुपा मरोल गी दमा अखोगी कांटेक्ट नंबर 8575587677 नत्रगना अखोगी एड्रेस होदाम लेरक ऑपोजिट कैसांपत ऑयल पंप द लापीदुना अकुपा मरोल खंगबी यागनी अमरोमदना मणिपुर मियाम की दमक ट्रेन सेंग बैग लिसिंग यांखगी निथुई पुसिलखरि नॉर्थ फ्रंटियर रेलवे की बोगी निफुग निथुई मणिपुर मियाम की दमक सेंग बैग लिसिंग यांखगी निथुई जिरिबम रेलवे फावरगा ngasi tamenglong da leiba khongsang railway tamna pusilakri ngasi ayuk train pusilaki ba cheng sing asi khongsang railway yoraba matung da imphal tamna pusilangna bagi dama truck gari sing mafam matu thungkhri loinana cheng sing adu train dagi lauthuk tuna truck gari sing na matung mari lenaba godown sing da thamkhri hari अमरम नेशनल हाईवे कुंथ्रा तरह इम्फाल जिरीबम लंबी पोचे पुसिलप ट्रक गाड़ी चामरोम CRPF की कांगबू नाक सेंदुना वायरम इम्फाल यौरख्रे नेशनल हाईवे टू इम्फाल दिमापुर लंबी चाना थकनबी अतई पोलम पुसिलप गाड़ी समरी 19 इम्फाल थुंग्लख्रे अमरमदना इंडो म्यांमार बॉर्डर फेंसिंग अथुब खाब लुसिलु इंडो म्यांमार बॉर्डर फेंसिंग मणिपुर की लम मंगहन अथुब खाब लुसिलु है UCM की प्रेसिडेंट YK दिरेन फोंदोख्री हारिबा वाफम असि ngarang salau lamlai kaithil da UCM lamlai unit ki office am hangdokpi thoram da athoiba mithunglengi warol da UCM ki president YK Diren phongdokhibani mangna makhata na haikibada Indo Myanmar border fencing asi Manipur gi lam inchi ama phaw manghandana athuba matam da fencing khagadabani border fencing asi khabagi thaudang loriba BRTF na athuba matam da Manipur miyam gi ihul khangna border fencing asi khabalu singadabani fencing asi gi anakpada khundari ba khulsingi khunja singa kyara khana Manipur gi lam amata manghandana fencing khana ba pressure tawduno laklibani aikhoi gi ngamkhai apun bigi saktam idea of Manipur kai hendana thamba bisi aikhoi gi tangai fadab thawrangni border fencing asi gi sai nariba sing waroisin purangna ba Savior General of India gi mihut sing Manipur Leingak BRTF kaloinana UCM na kiar mafam sing asida satuna mafam sing asigi khunja sing yauna yengmina khrabani ngasi su UCM na miyam goloinana gupna observe tawri English nga maga samapan gani fuguma pan India gi saruk ama oidringai da aikoina aikoigi ngamkhai amadi ngamkhai wangmadi gi mitop sanglak pathingba gi daita si India government oikrabani malem gi leibak sing na illegal migrant cross border terrorism thingnaba angamba thakta hotnari masigi ona tainabada India na Manipur miyam da asi ana nanghali masi thingnaba mitokya sangsilakpadigi English ngani ga kungo humdoidigi lamdam masida asoba crisis ama oiduna leiri tentang nasumna miyam na thamjaramgi aduga hauskoina di miyam pau matang ase lusinjarage masum makhataba no ba update miyam punangai minase national sigi mekerigi mangi phamda makhatana thamjari